Nongale. Bidya. College sa to natro, Bema. Thoibicha. Chatoine. Bidya. Biscuit se khara chaw. Natraga bread oirasu. Thoibicha. Chaning diye. Bidya. Chak su phajina chade. Ate biscuit, bread, amte hek chade. Thoibicha. Ma, yare ba. Coffee oina thakli sidi. Ima gi Bema. Nang sidi ko. Nasado. Cheitek madana hainarabani lekai sida. Thoibicha khumne. Coffee adu thakli. Thoibicha hoi gi lambi adu ayambana lamngan bana chathok chasin tawi. Lamngan basu Moirang Kampu dagini. Nongma lamngan ba gari adu khamlaga dukan amada changduna ising bottle ama leiri. Thoibicha su college halakpagi Linthoiga chakpo lerami. Angang karana. Ho cheitek le sabi manbi. Lakna rai Thoibicha da. Linthoi. Chalo hai. Thajilakani angang ni kaina. Thoibicha khumde. Po lebam thokpa adum leiri. Lamngan basu handa yenglude. Lamngan ba ubliba Google sa dulok thoklaga Thoibicha da yengai. Thoibicha gi masa khupa aduda machinda hairap chingduna nofetawi. Wakhalda. Fazare. Chumbu chummi. Angang sina cheitek haris. Cheitek ta cheitek ni. Lamngan ba Google sa du amu upsilaga gari thauduna chatkre. Wakhaldadi hauziki cheitek manbi nupi adu uningum masada fawali. Gari adu khara thauraga side class dagi yengi. Thoibicha ga Linthoiga su chatuna leiramne. Tungdagi ubani. Lamngan manoklaga. Pura cheitek ni haiwania. Thauraga muk chatkre. After 1 week. Thaba ma chalubadagi halakpada Linthoi. Chacharakpra. Thoibicha. Chare. Nangi chakusa khangi. Lao. Asabu khara chause. Hoi. Aidi chaningde. Nang chaw kwa. Linthoi chalamba du leptaga. Aidi chadrasu yai. Nangi chana bhaibani. Angana fau cheitek haina laknari do. Tandro. Wara mai tok chakisani. Linthoi. As. Namu wait to amukta yengo. 44 leiramni. Thoibicha. Aidi bako. Lao. Charuse. Ani do fast food amada changai. Chair amada famduna Linthoi. Kay chaninge. Thoibicha. Khangde. Yarse. Orange juice ka chicken chow hairage. Linthoi na achapoda du haikre. Ikan kanadana waiter na puthorakle. Linthoi. Charo. Thoibicha. Thoi. Nang adum chaw. Linthoi. Ngasi dine nang ngamde yaroi ko. Dom chana su yam chaiba. Ado sa chaw mi. Thoibicha upai lete. Chaw adu khara chaba hawi. Ani du khara charaga thoklai. Linthoi bu mayumda thimbiramlaga Thoibicha gari du thauduna mayum tamna lakli. Week ama haukibada lamngan ba nahan Thoibicha ga thengnakiba dukan adudagi pot ayambana lei. Week asida Thoibicha ga di thengnakibadi leite. Nongma Sunday. Thoibicha yung thangnaba hoida kainom pirurage thoklakpani. Lamngan basu dukan dagi pot ama hekta leningai letrasu kainom hekta leraga thoklai. Thoibicha lakpadu ure. Thoibicha di get hangduna changkre. Tanja aduda nupi macha lesabi ama thoklakpa adu ui. Lamngan ba. Amta ngaiko. Nupi. Kaidore. Lamngan ba Thoibicha hoigi get tamakho thinduna. Asida leba nupi ama cheitek manbido. Minga number ga haramo. Nupi dusu kerim khangdana adum hairai. Oh, Thoibicha kaubane. Number na 7640. Lamngan ba. Okay, thank you. Lamngan ba gari thauduna mayumda halai. Magi room tamna changai. Aduga sofa da famduna lei. Lamngan ba. Dil. Li. Magi room dagi machanupi ani bu kaurakpani. Dolly pakhana. Ke dorage da. Lamngan ba. Coffee umda samo. Hoi. Chini bora mo hap leramni. Ko. Chini yamhan gano. Hoi da. Dolly thokiduna mabungi coffee semli. Tom thinda ahan. Lamngan bana yaima. Dolly na yaima gi mathang. Aduga Dilki na atombi. Tom thin outside ta magi nupi ga loina na laiki.
ꯊꯕꯛꯁꯨ ꯑꯥꯎꯠꯁꯥꯏꯗꯇ ꯑꯣꯏꯕꯒꯤꯅꯤ꯫ ꯂꯝꯉꯥꯟꯕ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯦꯚ ꯇꯧꯈꯤꯕ ꯅꯝꯕꯔꯗꯨꯗ ꯆꯩꯇꯦꯛ ꯃꯥꯟꯕꯤ ꯍꯥꯏꯅ ꯁꯦꯚ ꯇꯧꯈꯤꯕꯅꯤ꯫ ꯃꯤꯠꯃꯥꯡꯗ ꯋꯥꯈꯜꯗ ꯎꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯂꯝꯉꯥꯟꯕ: ꯀꯩꯅꯣ ꯄꯥꯒꯦꯅ ꯄꯥꯔꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯆꯥ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯆꯦꯞꯇ ꯆꯪꯉꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯥꯒꯠꯂꯤ꯫ ꯑꯩꯅ ꯏꯁꯥ ꯈꯔ ꯄꯥꯕꯁꯤꯗ ꯅꯣꯏꯒꯤ ꯂꯛꯅꯐꯝ ꯑꯣꯏ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯆꯣ ꯀꯧꯕꯤꯔꯛꯀꯅꯨ ꯀꯅꯥꯝꯇ ꯍꯥꯏꯔꯒ ꯕ꯭ꯔꯣꯀꯟ ꯍꯥꯔꯠ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯄꯤ꯫ ꯂꯤꯟꯊꯣꯏ ꯔꯤꯄ꯭ꯂꯥꯏ ꯐꯠꯄꯤꯔꯛꯏ꯫ ꯑꯣꯏꯃꯥ ꯅꯨꯄꯤ ꯑꯩ ꯁꯤꯔꯦꯗ ꯍꯥꯏꯔꯒ ꯂꯥꯐꯤꯡ ꯏꯃꯣꯖꯤ ꯍꯥꯞꯄꯛꯏ꯫ ꯐꯣꯟꯗ: ꯇꯣꯝꯊꯤꯟ ꯂꯨꯍꯣꯡꯅꯕ ꯇꯧꯔꯅꯤ ꯌꯥꯏꯃ꯫ ꯂꯝꯉꯥꯟꯕ ꯈꯨꯝꯗꯦ꯫ ꯇꯣꯝꯊꯤꯟ: ꯏꯃꯥ ꯄꯥꯕꯨꯡꯍꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯦ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ꯫ ꯍꯥꯏꯕ ꯉꯝꯗꯕꯩꯅꯤꯀꯣ꯫ ꯄꯥꯕꯨꯡ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯌꯥꯏꯃ꯫ ꯂꯝꯉꯥꯟꯕ: ꯗꯥꯆꯧ꯫ ꯐꯔꯦ ꯐꯔꯦ ꯊꯝꯂꯒꯦ ꯅꯪꯁꯨ ꯊꯕꯛ ꯆꯠꯇ ꯑꯣꯏꯔꯝꯃꯅꯤ꯫ ꯍꯣꯏ ꯗꯥꯆꯧ꯫ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝ: ꯑꯆꯧꯕ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯨꯕꯨ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯅꯤꯂꯥ: ꯀꯩꯝ ꯍꯥꯏꯔꯛꯇꯦꯗ ꯃꯣꯏꯕꯥ꯫ ꯁ꯭ꯌꯥꯝ: ꯏꯃꯧ ꯑꯍꯜꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩ ꯏꯃꯧ ꯑꯇꯣꯝꯕꯤ ꯄꯥꯝꯃꯤꯀꯣ꯫ ꯃꯣꯏꯕꯥꯗ ꯅꯠꯇꯦꯗ ꯑꯩꯁꯨꯅꯤ꯫ ꯌꯥꯏꯃꯁꯦ ꯂꯨꯍꯣꯡꯕ ꯌꯥꯔꯕꯅꯦ꯫ ꯃꯥꯁꯨ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯦ꯫ ꯅꯤꯂꯥ: ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯏꯃꯧ ꯍꯥꯏꯕꯅꯦ ꯆꯠꯂꯗꯧꯅꯤꯗ ꯃꯣꯏꯕꯥ꯫ ꯁ꯭ꯌꯥꯝ: ꯑꯗꯨ ꯃꯃꯥ ꯅꯣꯏꯒꯤ ꯅꯊꯧꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯊꯧꯅꯤ ꯏꯊꯧꯅꯤ꯫ ꯏꯃꯧꯗꯣ ꯂꯥꯛꯂꯒ ꯃꯣꯏꯕꯥꯕꯨꯗꯤ ꯁꯦꯕꯥꯒ ꯇꯧꯔꯣꯏꯗꯕꯅꯤꯅ ꯑꯩꯒꯤ ꯁꯦꯕꯥꯗꯨꯗ ꯇꯧꯗꯧ ꯑꯣꯏꯔꯝꯅꯤ꯫ ꯁ꯭ꯌꯥꯝ ꯅꯣꯛꯂꯒ: ꯃꯧ ꯑꯇꯣꯝꯕꯤꯗꯤ ꯃꯅꯦꯝꯒ ꯌꯥꯝ ꯆꯥꯟꯅꯩ ꯍꯥꯏꯕꯅꯤꯀꯣ꯫ ꯅꯦꯛꯁ ꯗꯦ ꯁꯨꯇꯤꯅꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦ ꯑꯣꯏꯕꯒꯤ꯫ ꯅꯤꯂꯥ: ꯌꯥꯏꯃ ꯑꯩ ꯕꯤꯗ꯭ꯌꯥ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯑꯝꯇ ꯊꯤꯟꯒꯦꯔꯣ? ꯂꯝꯉꯥꯟꯕ: ꯅꯤꯂꯥ: ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯂꯝꯉꯥꯟꯕꯅ ꯃꯃꯥꯕꯨ ꯕꯤꯗ꯭ꯌꯥ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯂꯝꯉꯥꯟꯕ: ꯀꯔꯝꯕꯅꯣ ꯏꯃꯥ? ꯅꯤꯂꯥ: ꯇꯨ ꯑꯁꯤꯒꯤ ꯒꯦꯠꯁꯤꯅꯤ꯫ ꯂꯝꯉꯥꯟꯕ ꯉꯛꯅ: ꯁꯤꯒꯤ ꯌꯨꯝꯁꯦ ꯅꯦ ꯕꯤꯗ꯭ꯌꯥ ꯍꯣꯏꯒꯤꯔꯣ? ꯃꯥꯅꯦ ꯃꯥꯅꯦ ꯏꯃꯥ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯍꯣꯏ꯫ ꯅꯤꯂꯥ ꯀꯨꯝꯊꯗꯨꯅ ꯆꯟꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕ ꯆꯠꯇꯕꯤ ꯉꯥꯏꯍꯥꯛ ꯂꯩ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯂꯨꯕꯅꯤ꯫ ꯎꯔꯦ ꯊꯣꯏꯕꯤꯆꯥꯅ ꯐꯤꯔꯣꯜ ꯂꯧꯁꯜꯂꯤꯕ ꯑꯗꯨ꯫ ꯂꯝꯉꯥꯟꯕ: ꯆꯩꯇꯦꯛꯁꯦ ꯐꯤꯔꯣꯜꯅ ꯅꯜꯂꯅꯤꯅꯦ꯫ ꯂꯝꯉꯥꯟꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯆꯥ ꯐꯤꯔꯣꯜꯗꯨ ꯂꯧꯁꯤꯜꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯊꯝꯃꯤ꯫ ꯕꯤꯗ꯭ꯌꯥ: ꯏꯕꯦꯝꯃ ꯅꯪꯕꯨ ꯊꯣꯛꯂꯛꯑꯣ꯫ ꯊꯣꯏꯕꯤꯆꯥ: ꯑꯧ ꯏꯃꯥ꯫ ꯊꯣꯏꯕꯤꯆꯥ ꯁꯣꯐꯥ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯤꯂꯥ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯂꯥ: ꯍꯩꯃꯥ ꯕꯤꯗ꯭ꯌꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯔꯣ ꯁꯤꯕꯣ? ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ: ꯃꯥꯅꯦ ꯃꯥꯅꯦ꯫ ꯅꯤꯂꯥ: ꯍꯩꯃꯥ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩꯌꯦ꯫ ꯕꯤꯗ꯭ꯌꯥ: ꯅꯤꯂꯥ ꯃꯁꯥꯁꯤꯗꯤ ꯆꯩꯇꯦꯛꯅꯤ꯫ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯝ ꯆꯥꯗ꯭ꯔꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ꯫ ꯊꯣꯏꯕꯤꯆꯥꯁꯨ ꯇꯞꯅ ꯅꯤꯂꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯕꯤꯗ꯭ꯌꯥ: ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯀꯣ ꯑꯩ ꯀꯣꯐꯤꯒ ꯂꯣꯜꯂꯛꯀꯦ꯫ ꯌꯥꯔꯦ ꯕꯤꯗ꯭ꯌꯥ ꯇꯧꯔꯨꯔꯅꯨ꯫ ꯌꯥꯗꯦ ꯌꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯕꯨ꯫ ꯕꯤꯗ꯭ꯌꯥ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯂꯥ ꯊꯣꯏꯕꯤꯆꯥꯗ ꯌꯦꯡꯗꯨꯅ: ꯕꯦꯝꯃ ꯅꯪꯕꯨ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯊꯣꯏꯕꯤꯆꯥ ꯇꯞꯅ: ꯈꯪꯉꯦ ꯅꯦ ꯅꯤꯂꯥꯅꯦ꯫ ꯅꯤꯂꯥ ꯅꯣꯛꯂꯒ: ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ? ꯅꯦ ꯊꯣꯏꯕꯤꯆꯥ ꯍꯥꯏꯕꯅꯦ꯫ ꯑꯣꯍꯣ ꯐꯖꯩꯅꯦ ꯃꯤꯡꯁꯨ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩꯀꯩ ꯇꯝꯂꯤꯒꯦ? ꯅꯦ ꯍꯟꯗꯛ ꯂꯥꯁ ꯁꯦꯃꯤꯁꯇꯔ ꯀꯥꯔꯤꯅꯦ꯫ ꯐꯩꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀꯗꯣ ꯆꯥꯗ꯭ꯔꯕꯣ? ꯊꯣꯏꯕꯤꯆꯥ ꯇꯞꯅ: ꯆꯥꯏꯌꯦꯅꯦ꯫ ꯆꯥꯎꯀꯣ ꯌꯥꯝ ꯆꯥꯗꯧꯅꯤ ꯅꯁꯥꯗꯣ ꯄꯥꯃꯜꯂꯤ ꯅꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯆꯥ ꯅꯣꯐꯦꯛꯇꯃꯛ ꯇꯧꯏ꯫ ꯅꯤꯂꯥ: ꯅꯣꯏ ꯗꯥ ꯂꯝꯉꯥꯟꯕꯒ ꯃꯁꯛ ꯂꯣꯏ ꯀꯥꯎꯔꯝꯃꯅꯤꯅꯦ꯫ ꯊꯣꯏꯕꯤꯆꯥ: ꯅꯦ ꯗꯥꯌꯥꯏꯗꯣ ꯌꯨꯝꯗ ꯂꯩꯔꯕꯣ? ꯅꯤꯂꯥ: ꯂꯩꯔꯦ ꯂꯩꯔꯦ ꯏꯝꯐꯥꯜ ꯏꯁꯀꯤ DSP ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯊꯣꯏꯕꯤꯆꯥ: ꯑꯣ꯫ ꯊꯣꯏꯕꯤꯆꯥ ꯋꯥꯈꯜꯗ: ꯑꯩꯅ ꯃꯥꯁꯦ ꯈꯔꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯦ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤ ꯃꯁꯦꯜ ꯈꯪꯅꯕꯁꯤꯗ ꯊꯣꯛꯂꯛꯐꯥꯎ ꯍꯥꯏꯕꯤꯔꯛꯇꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯕꯤꯗ꯭ꯌꯥꯁꯨ ꯀꯣꯐꯤꯒ ꯑꯆꯥꯄꯣꯠꯀ ꯄꯨꯊꯣꯛꯂꯛꯏ꯫
ꯅꯤꯂꯥꯒꯤ ꯄꯨꯛꯅꯤꯡꯗ ꯊꯣꯏꯕꯤꯆꯥꯕꯨ ꯃꯃꯧ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯊꯣꯏꯕꯤꯆꯥ ꯐꯣꯟ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯔꯨꯝꯗ ꯆꯪꯈꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯕꯤꯗ꯭ꯌꯥ: ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯂꯨꯍꯣꯡꯂꯕꯗꯥꯏꯅꯦ? ꯅꯤꯂꯥ: ꯑꯍꯜꯗꯨꯗꯤ ꯂꯨꯍꯣꯡꯂꯦ, ꯑꯗꯨꯒ ꯌꯥꯏꯃꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ꯫ ꯌꯥꯏꯃꯗꯣ ꯅꯠꯇ꯭ꯔꯣ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯕꯗꯣ? ꯑꯧ ꯃꯥꯅꯦ꯫ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯣꯗꯅ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯣꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯁ ꯈꯪꯗꯦꯗ, ꯈꯪꯗꯕꯒ ꯌꯥꯔꯣꯏ꯫ ꯑꯩꯗꯤꯅꯦ ꯏꯃꯧꯗꯨꯝ ꯑꯣꯏꯅꯤꯡꯉꯦ꯫ ꯅꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅ ꯂꯩꯕꯗꯅꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯁꯛꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ, ꯑꯩꯅꯦ ꯃꯈꯣꯏ ꯕꯕꯥꯗ ꯋꯥ ꯍꯧꯗꯣꯛꯀꯦ꯫ ꯕꯤꯗ꯭ꯌꯥ: ꯅꯪꯁꯤꯗꯤ꯫ ꯌꯥꯏꯌꯦ, ꯑꯩꯒꯤꯕꯨꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ꯫ ꯃꯄꯥꯅ ꯊꯝꯂꯝꯕ ꯄ꯭ꯔꯣꯄꯔꯇꯤ ꯈꯨꯗꯤꯡꯃꯛꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯌꯥ ꯑꯐꯕ ꯑꯃꯈꯛꯇ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯈꯛꯅꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ꯫ ꯅꯤꯂꯥ: ꯍꯣꯏ, ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯩꯔꯤꯉꯩꯗꯗꯤ ꯍꯦꯛ ꯂꯥꯛꯑꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ꯫ ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ: ꯂꯥꯛꯂ ꯂꯣꯏꯔꯦꯗꯅ꯫ ꯅꯤꯂꯥ ꯐꯣꯟ ꯇꯧꯗꯨꯅ ꯃꯆꯥꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯁꯨ ꯃꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯕꯤꯗ꯭ꯌꯥ: ꯕꯦꯝꯃ, ꯅꯣꯏꯅꯦ ꯆꯠꯂꯒꯦ ꯍꯥꯏꯌꯦ, ꯊꯣꯛꯂꯛꯑꯣꯅꯦ꯫ ꯊꯣꯏꯕꯤꯆꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯅꯦ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯅꯤꯂꯥ: ꯍꯣꯏꯅꯦ, ꯆꯠꯂꯒꯦ꯫ ꯕꯤꯗ꯭ꯌꯥ: ꯅꯤꯂꯥ, ꯅꯣꯡꯃ ꯆꯥꯛ ꯑꯃ ꯆꯥꯁꯤꯀꯣ꯫ ꯅꯤꯂꯥ: ꯆꯥꯗꯣꯏꯅꯤ꯫ ꯕꯤꯗ꯭ꯌꯥ: ꯂꯥꯛꯑꯣ, ꯒꯦꯠ ꯐꯥꯎ꯫ ꯊꯣꯏꯕꯤꯆꯥꯒ ꯕꯤꯗ꯭ꯌꯥꯒꯅ ꯅꯤꯂꯥꯕꯨ ꯒꯦꯠ ꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯛꯏ꯫ ꯂꯝꯉꯥꯟꯕ ꯒꯥꯔꯤ ꯃꯅꯨꯡꯗꯩ ꯎꯔꯦ꯫ ꯊꯣꯏꯕꯤꯆꯥꯗꯨ ꯅꯣꯛꯄꯤ ꯇꯧꯏ꯫ ꯅꯤꯂꯥ: ꯆꯪꯉꯣ ꯅꯣꯏꯁꯨ, ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯕꯤꯗ꯭ꯌꯥ: ꯍꯣꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕ ꯊꯕꯛ ꯆꯠꯂꯝꯗꯥꯏ꯫ ꯗꯣꯂꯤ: ꯗꯥꯌꯥꯏ, ꯆꯥꯛ꯫ ꯂꯝꯉꯥꯟꯕ: ꯊꯨꯝꯃꯨꯛ ꯌꯥꯛꯇꯣꯏꯔꯥ? ꯗꯣꯂꯤ: ꯃꯃꯥꯅ ꯊꯣꯡꯉꯦ, ꯂꯥꯛꯂꯒꯦ꯫ ꯆꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯂꯝꯉꯥꯟꯕꯁꯨ ꯁ꯭ꯀꯣꯠꯀ ꯂꯣꯏꯅꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫